ꯄꯨꯔꯤ ꯄꯤꯊꯣꯛꯄꯤꯌꯣꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯅꯤꯄꯥꯜꯅꯤ ꯊꯥꯅ ꯁꯨꯔꯕꯅꯦ ꯃꯥꯅ ꯂꯩꯇ꯭ꯔꯤꯁꯦ ꯑꯗꯨ ꯃꯥꯏ ꯃꯁꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯥꯏ ꯃꯁꯛ ꯑꯩꯁꯨ ꯎꯍꯟꯗꯦꯕ ꯑꯩ ꯏꯆꯥꯁꯤꯡꯅꯗꯤ ꯕꯕꯥ ꯀꯥꯏ ꯆꯠꯈꯤ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕ ꯕꯕꯥ ꯀꯝꯀ ꯂꯥꯛꯀꯗꯣꯏꯅꯣ ꯍꯪꯉꯦꯕ ꯑꯩ ꯏꯆꯥꯅ ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯃꯁꯤꯗ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯅ ꯐꯣꯟꯗꯨꯗ ꯄꯥꯏꯔꯒ ꯕꯕꯥ ꯍꯥꯏꯔꯒ ꯕꯕꯥꯅ ꯃꯈꯣꯡ ꯈꯨꯟꯖꯤꯟ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯕꯗ ꯐꯣꯟꯗ ꯅꯪꯊꯣꯔꯛꯑꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯃꯥ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕ꯭ꯔꯥ ꯃꯩ ꯄꯨꯔꯛꯄꯗꯤ ꯌꯥꯎꯗꯅ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯃꯣꯏꯕꯨ ꯌꯣꯛꯀꯗꯣꯏꯅꯣ ꯊꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯅꯣꯡꯃꯒꯤ ꯑꯩ ꯄꯨꯔꯤꯕꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯔꯤꯕꯅꯦꯕ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯌꯨꯝ ꯚꯔꯥ ꯍꯨꯜꯂꯛꯏꯕꯅꯦ ꯏꯁꯤꯡ ꯂꯩꯔꯤꯕꯅꯦ ꯂꯣꯏꯅꯃꯛ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯦ ꯄꯩꯁꯥ ꯃꯥꯅ ꯑꯗꯨ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯑꯗꯨꯅ ꯑꯩ ꯄꯩꯁꯥ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯄꯨꯔꯤꯕ ꯍꯥꯞꯄ ꯃꯤꯗꯣ ꯃꯤꯍꯥꯠꯇꯣ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨ ꯄꯨꯊꯣꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯥ ꯂꯧꯖꯩ ꯃꯗꯨ ꯃꯁꯥ ꯂꯧꯖꯩ ꯑꯩ ꯀꯩ ꯇꯧꯕꯤꯔꯣꯏꯕ ꯑꯩ ꯄꯨꯔꯤꯕ ꯃꯁꯛꯁꯨ ꯎꯁꯨ ꯎꯕꯤꯔꯣꯏꯕ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯃꯣꯏ ꯂꯥꯛꯇꯔꯥꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯛꯇꯔꯥꯁꯤꯗꯤ ꯂꯨꯄꯥ 10ꯒꯨꯝꯕꯅꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯂꯥꯛꯇꯔꯥ ꯑꯩ ꯏꯆꯥꯁꯤ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯑꯣꯏꯗꯣꯔꯤꯕꯕ ꯆꯍꯤ ꯀꯌꯥ ꯇꯧꯕ ꯑꯩꯅ ꯆꯍꯤ 1.5 5 9 ꯁꯤ ꯀꯌꯥ ꯑꯩꯒꯤ ꯑꯇꯩ ꯑꯣꯏꯔꯒ ꯑꯩ ꯀꯩꯗꯧ ꯑꯩ ꯏꯆꯥꯁꯤ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯖꯗꯦꯀꯣ ꯁꯣꯏꯕ ꯂꯩꯇꯦ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯅꯤꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯑꯩ ꯍꯩꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯄꯦꯟꯗꯕꯗꯤ ꯁꯤꯅꯤ ꯑꯩꯒꯤ ꯄꯨꯔꯤꯕꯁꯤꯅ ꯁꯤꯒ 와도 좀 좋을 뻔이니. 아이기 부럽지나 시가 타는 빨리 소리 오고 보면서. ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯦꯜ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯄꯥ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯕꯦꯁ ꯑꯣꯏꯗꯣꯏꯔꯥꯀꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯝ ꯃꯌꯥꯝ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯟꯅꯤ ꯂꯩꯔꯤꯁꯤꯁꯨ ꯁꯤ ꯃꯊꯛꯇ ꯃꯥ ꯃꯊꯟꯇꯅꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯆꯦꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗ ꯁꯤꯈ꯭ꯔꯤꯕ ꯏꯆꯥ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯡꯂꯥꯎꯕꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯗꯃꯛꯇ ꯍꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯤꯅ ꯁꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯍꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯇꯧꯕ ꯂꯩꯕꯥꯛ ꯏꯪꯈ꯭ꯔꯕ ꯏꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯈꯣꯡꯖꯜꯂꯨꯕꯗ ꯂꯩꯕꯒꯤꯗꯅ ꯅꯣꯡꯃꯩ ꯄꯥꯟꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯦ ꯍꯧꯖꯤꯛ ꯑꯇꯗꯥꯏ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯗꯩꯁꯤ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛ ꯀꯥꯁꯤꯃꯈꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯨꯝ ꯑꯋꯥꯕꯗꯨ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯨ ꯀꯌꯥꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕꯗꯧꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯅ ꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏ ꯃꯩꯄꯨꯟꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯚꯤꯗꯤꯑꯣ ꯅꯨꯡꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯝꯖꯔꯤ ꯑꯗꯨꯕꯨ ꯁꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯖꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤ ꯃꯐꯝꯁꯤꯗ ꯄꯨꯔꯥ ꯑꯂꯛ ꯀꯅꯥꯝꯇ ꯑꯁꯤꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯥꯟꯗꯕ ꯉꯩꯗꯤ ꯃꯤ ꯑꯃꯠꯇ ꯌꯥꯝꯅ ꯇꯣꯜꯂ ꯇꯥꯔ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯁꯤ ꯀꯅꯥ ꯌꯨꯝꯗꯅꯣ ꯍꯪꯉꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯕꯗ ꯌꯨꯝꯗ ꯄꯨꯁꯟꯕꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯏꯆꯝ ꯆꯝꯕ ꯃꯤ ꯍꯥꯏꯗꯤ ꯀꯩꯝꯇ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯃꯥꯜꯂꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝꯁꯤꯒꯤ ꯏꯅꯥꯎꯄꯤꯁꯤꯒꯤ ꯃꯆꯤ ꯑꯃꯒ ꯃꯥꯏ ꯑꯉꯥꯡꯁꯤꯡꯁꯤ ꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯨ ꯋꯥꯕꯒꯤ ꯌꯥꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯛ ꯌꯥꯝ ꯆꯥꯛꯄꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯔꯔꯣꯏ ꯏꯅꯥꯎꯄꯤꯁꯤꯒꯤꯁꯨ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯍꯥꯏꯇꯥꯔꯦ ꯁꯦꯜ ꯊꯨꯝꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯣꯏꯅ ꯀꯅꯥꯝꯇ ꯂꯩꯇꯦ 너희 상관없이 그나가 래 힘들어. lây vào khơi là cây gì quả thì cũng sẽ mà cái sao nó ngắt xịt là mua là không đi quả mua là sao là thằng cháu mà bây giờ mua cái xin được thằng mà ngọc phi đi vậy cái gì cũng có xin đi cái gì cũng được nó muốn tao muốn đi rồi sẽ không được nên cho nó sẽ là tao đi cái ông phi ngà phi ya cái này đúng sao mà không được cái cái tao đi như chúng mà mấy cái thổ này chúng này đi à rồi sao tầm nó tụi mang gì này cái này dạng cái gì tao chỉ có mình anh điều quả tôi đi cái ngang đây cái gì quả hai điều tao quả sẽ phải nó phải cũng được đấy.